Akaswani Imphal Ningthoukhongjam Suni na pau pajari. Imphal Zilagi Kairau Wangkhemgi State TB Hospital Manakta Leiba Yum Amada Masak Khangdabasing na ngasi yu anganbada miyoy ama Nongmeikapam halamle miyoy sigi loina bina thangna thilamle hairi Police ki pauna hai thaudogasigi matangda case ama Irubu Police Station da register tawkhre makha tana thijin humjin begi thabak sathari asi bhaksang adu Jenims ki morgta postmortem tawnbegi damakta thamle soklaba nupi adu phibam lusilakpadagi Siza Hospital da refer tawkhre hairi Amaromda security force na Ukhrul Jilagi Thawai Kuki Khulda Thibu Humagi Thabak Chathabada Mafam aduda saramba bunker ani tugai kre bunker sing adudagi single barrel rifle ani tongan me nongmei singi maru khara magazine yawa pistol amaga loinana nongmei maru hawnaba khawma su phangle hairi tha ama chumna chathagadaba sumang lila workshop ngasidagi palace compound Imphal de leiba iboyai ma sumang lila sanglenda hokre Kuntrani Thoisu ba sumang lila workshop asi mathang thagi 18 phabu chathagani Handak sahi asigi oina workshop asi maruoina Moirang Parabada yumpham oiraga pangthokani Hogdopagi thauramda Art and Culture ki Joint Director Z Dharmadas Sarmana athoiba mithung Manipur State Sumang Lila Council ki President Hawaiba Budhina thaurammapu oina saruk yakhi None Jilagi Awangkhul Part 1 amasung Part 2 gi marakta chingninghairakpadagi gari chatok chasinda apanba oire nong leptana chubana maram oiduna turelgi imaishu wan kalakli Lebakasigi tongan mafam singda nong leptana chubadagi miyamgi mahusagi punsida akaiba pire mafam kayada ichawi awaba mayoknari Med Department na Rajya kayada red amasung orange alert lauthokre Punjab amasung Haryana da akanba nong chure Med Department na Rajya ani asida orange alert lauthokre Uttarakhand nong kana chubana maramoiduna tongan mafam singda chingninghai thaudok thokpadagi Sardam yatra matam kharagi oina yethokre hairi Amaromda Assamda nong leptana chubadagi Rajyadugi tongan mafam singda ichawi awaba mayoknare Upper Assamgi tongan majila singda myoy lising kaya ichawi awaba mayoknare Assamgi State Disaster Management Authority ki pau matungina Rajyadugi jila nipanda ichawi awaba mayoknare jila singadudi Dhemaji Dibrugarh Charaidio Lakhimpur Sibsagar Tinsukia Udalguri amadi Jorhat ni Isaw asina punna khungang chani marputra nipani miyoy lising yangkhai taret hen awaba mayoknare mahi marung thaba labuk hectare lising ahum sanipan humbudra mari hena ising thumjinduna amanga ta thokle Indian Army SDRF amasung NDRF ki team singna mi kanba amasung mi thangdokgi thabak sathari Rajyagi Mantri Bimal Borana Sibsagar amadi Charaidio jilagi ichawi phibem yengsinkhre Jila anisigi Deputy Commissioner ga Mantri ga unaduna awaba tarwa miyoy sing tengbang pinabagi matangda wafam kaya khanakre Labor amasung Employment Mantri Mansukh Mandavia na hairi Gyan Bharat Mission gi makhada manuscript page koti nipan hena digitize tawkhre ngasi Lok Sabha da hanglokpa wahamam gi paukhumda Mantri na hai digitize tawraba Bharat ki manuscript sing asina research scholar sing amasung miyamda kanaba kaya phangalagani Law amasung Justice Mantri Arjun Ram Meghawal nangasi Supreme Court Number of Judges Amendment Bill 2016 Lok Sabha da puthokre bill asida Supreme Court Number of Judges Act 1983 pu he na papangal kalanduna Supreme Court ki judge kuntra humdoi dagi kuntra tareta hengatna ba wafam yauri sayisigi meda Rashtrapati Draupadi Murmu na Supreme Court ki judge ki masing asi kuntra nithoi dagi kuntra tareta hengatna ba ordinance ma lauthokhrabani Rashtrapati Draupadi Murmu laibak ahum gi khongchatang ngasi Moldova da thungre mang hek thunglobaga Rashtrapati bu Moldova gi Upa Pradhan Mantri amasung Mapal Thauram Mantri na taram na okre Rashtrapati Draupadi Murmu bu Moldova gi Presidential Palace Chisinau da Ceremonial Guard of Honor piraduna ikai khumnabaga loinana Rashtrapati Maya Sandu na harau tayam na oke Srimati Murmu laibak ahum gi khongchata ngasi Moldova da thungkibani khongchat asigi tungda North Macedonia amasung Romania da chatkani Tripura ki Director General of Police DGP Anurag Dhankar ngasi Agartala da leba Police Headquarters ki ma ki office manungda siduna leiramle Police na ahanba thijinbagi report matungina DGP Anurag Dhankar asi masa matanda sizaba oiramba yai haina thajanari mahak GP Pan Hospital da pukhatpada Dr. na Sina purakle haina phongdoraki pau loijare